Folktale Manipur bu tabiriba khwai pumnamakpu ehanba maktada ehakni koknona khuramjari. Channel asida nungairaba phungga wari macha paurongna chingba kaya ama puzarake. Amadi mayamna nuksibiduna channel asibu like, subscribe amadi share tawbasu kawbidanaba haizari. Ngasi puzarakliba wari asigi mamingdi Hingchaba Isusa nakhoi pumba laglam laboire. Nabendi ngasidi luhongba amagi potyeng thinba chatluredana. Khara thengkri se makhoigi achapotni kabok picket ama khak thunglai nakhoi khara chaminnaro. Iben phi hongluge wari haurasi. Hoi abo iben wakhong lei phi honglure. Makhong makhun ising ayingbana sengna hamdoktuna tanan mamau nupi thambal na hanaba nga thakhidak ado porok haiduna ningthina leitana phamla chinglamlaga amuktang sangna thadoi. Lairamba kangoyamsu luina tumin paithoknakri aduga Isusa haiduna wari haurai. Thaina mamangaida matik mathauna leiba mongyamba kauba mahakki oithangba laima phambal phamdengliba chabombi kaubi amaga yamna ingna tapna maitai laibaki ningthau oiduna palaklami. Praja pumnamak ningthau asibu ikai khumnarami. Ningthau mawa haigi ahenba thabak thauda amatta tauramdi. Maitai ningthau asigi maichau haiduna akhang ahai kaya amasu laibaki aphapata tanaba ningthau singi haktakta leirammi. Makhoi sing sigi mathakta khwaidagi khang haiba dharma karma khangba maichau miyam pumbana ipu apoi macha haina khangnaba amasu leirammi. Mahaksi leipak asi kari thoklakadabagi haibana chingba yamna kupna khangi. Ningthauna ipu haiduna ikai khumnaba uttuna matam chuppada maichau sigi wa laurammi. Ningthauna khangdaba kaya tathok tasin taurammi. Matam asi lai oiba khoyum ibu taupa khangbagi thaujalna maitai leipak ase ingna tapna nungaina ningthau singna panjarami. Laigi leipak oiriba kangleipakni. Hauzikna miram machana Manipur gaubiramba leipak sini Isusa. Awang nomchuk maikeiramda piyangu haiduna khagi leipak hauzik China haina khangnariba leipak sida ningthau oiduna palami. Matamse khagi leipak se maitai ningthau na ngamduna maitai ningthauda chahigi oina loipot kahali. Khagi ningthau nasu chahigi kaidana loipot karaklami. Khagi leipakta piyangu kauba ningthau sina palingaida lakna phana ngamdaba yamna tamthiba moidana kauba sahinga Hingchaba ama leirammi. Kha sing sibu nongmagi phaduna mahaki machinjak oirammi. Pau pumnamak taduna khagi ningthau piyanguna moidana Hingchabagi mathakta karigumba amatta tauba ngamlamdi. Maramdi ningthau piyangugi akanba athauba manai kaya moidana lamba taunabada phaduna hatnaba thaurang lubada moidana na maithiba piduna hatba tuppa kayani. Asumna moidana kauba Hingchaba sina khagi leibakta maning tauna leirammi. Maru oiba lairabi nupi kaya ama angang kaya ama nupa naha ahal kaya amasu phaduna charakpana khagi leipak ase kanagani mitilna pumning nilakpa matamda nomagi numit amadani leipaki phamnaiba pumnamak kaukhatuna wa khanarami.
ꯋꯥꯔꯦꯞ ꯑꯃꯠꯇ ꯑꯣꯏꯅ ꯃꯣꯏꯗꯥꯅꯥꯁꯤ ꯊꯦꯝꯂꯒ ꯃꯩꯇꯩ ꯂꯩꯄꯥꯛ ꯂꯥꯏꯒꯤ ꯂꯩꯄꯥꯛꯅꯤ ꯍꯥꯏꯅꯕ ꯂꯩꯄꯥꯛ ꯑꯗꯨꯗ ꯊꯥꯈ꯭ꯔꯁꯤ꯫ ꯃꯩꯇꯩ ꯂꯩꯄꯥꯛꯀꯤ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯁꯤ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯃꯣꯏꯗꯥꯅꯥꯕꯨ ꯃꯐꯝꯗꯨꯗ ꯆꯠꯈ꯭ꯔꯕꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯣꯌꯥꯝꯕꯅ ꯍꯥꯠꯆꯈ꯭ꯔꯅꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯌꯦꯡꯂꯁꯤ ꯂꯦꯞꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯕꯗ ꯄꯤꯌꯥꯡꯒꯨ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯃꯣꯏꯗꯥꯅꯥꯕꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯣꯏꯗꯥꯅ ꯅꯤꯡꯊꯧ ꯃꯥꯡꯗ ꯎꯁꯤꯠꯇꯅ ꯂꯦꯞꯂꯔꯕꯗ ꯅꯤꯡꯊꯧꯅ ꯃꯣꯏꯗꯥꯅꯥꯕꯨ ꯌꯦꯡꯂꯒ "ꯍꯦ ꯃꯣꯏꯗꯥꯅꯥ, ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯃꯤ ꯍꯥꯠꯇꯨꯅ ꯆꯥꯕꯁꯦ ꯃꯐꯝꯁꯤꯗꯒꯤ ꯉꯁꯤꯗꯒꯤ ꯇꯣꯛꯂꯨ꯫ ꯅꯤꯡꯊꯧ ꯑꯩꯅ ꯅꯪꯒꯤ ꯃꯤ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯋꯥꯠꯇꯅꯕ ꯃꯐꯝ ꯑꯃ ꯍꯥꯏꯔꯒꯦ꯫ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯅꯅꯤꯡ ꯇꯧꯅ ꯂꯩꯔꯨ" ꯍꯥꯏꯔꯕꯗ ꯃꯣꯏꯗꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯃꯣꯏꯗꯥꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯣ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯄꯥꯛꯁꯤꯒꯤ ꯃꯈꯥ ꯅꯣꯡꯄꯣꯛ ꯄꯥꯡꯕꯗ ꯑꯗꯨꯃꯛ ꯆꯠꯂꯨ꯫ ꯂꯣꯏꯕꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯤꯟꯕ ꯃꯩꯇꯩ ꯂꯩꯄꯥꯛ ꯀꯧꯕ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯋꯥꯠꯇ ꯄꯥꯗꯕ ꯂꯝꯗꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯃꯗꯨꯗ ꯅꯅꯤꯡ ꯇꯧꯖꯔꯨꯔꯣ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯣꯏꯗꯥꯅ ꯀꯪꯂꯩꯄꯥꯛ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯣꯌꯥꯝꯕꯅ ꯈꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯍꯤꯡꯆꯥꯕ ꯂꯥꯛꯂꯅꯤ ꯄꯥꯎ ꯇꯥꯔꯕꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕ ꯑꯊꯣꯏꯕ ꯃꯥꯏꯆꯧ ꯑꯄꯣꯏ ꯃꯆꯥꯋꯥ ꯇꯥꯅꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯏꯆꯧ ꯐꯝꯅꯥꯏꯕꯕꯨ ꯌꯦꯡꯂꯒ "ꯏꯄꯨ, ꯍꯟꯗꯛ ꯈꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯣꯏꯗꯥꯅ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯑꯆꯝꯕ ꯑꯣꯏꯔꯣꯏꯗꯧꯔꯤ" ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯃꯊꯧꯅꯥ ꯂꯩꯕ ꯍꯤꯡꯆꯥꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯑꯄꯣꯏ ꯃꯆꯥꯅ "ꯀꯪꯂꯩ ꯅꯤꯡꯊꯧ, ꯊꯧꯅꯥ ꯐꯧ, ꯈꯥꯒꯤ ꯍꯤꯡꯆꯥꯕ ꯃꯥꯅꯕꯨ ꯀꯔꯤ ꯇꯧꯖꯕ ꯉꯝꯒꯗꯟ? ꯃꯥꯒꯨꯝꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯃꯣꯏꯗꯥꯅ 10 ꯂꯥꯛꯂꯕꯁꯨ ꯏꯅꯤꯡꯊꯧꯒꯤ ꯇꯨꯍꯥꯎ ꯇꯨꯕꯨꯝ ꯑꯃ ꯁꯣꯛꯄ ꯐꯧ ꯉꯝꯂꯣꯏꯌꯦ" ꯍꯥꯏꯅ ꯍꯥꯏꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯗꯣ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯉꯪꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯃꯁꯥ ꯆꯥꯎ ꯋꯥꯡꯂꯕ ꯃꯄꯥꯝꯕꯣꯝꯅ ꯂꯐꯨ ꯄꯨꯟꯀꯛꯅꯕ ꯃꯥꯟꯕ, ꯈꯣꯡꯒꯤ ꯐꯩꯒꯟꯅ ꯆꯪꯕꯤ ꯂꯐꯨꯃꯨꯛ ꯆꯥꯎꯕ, ꯈꯨꯕꯣꯝ ꯌꯦꯡꯉꯤ ꯋꯥꯠꯇꯕ, ꯃꯔꯦꯡꯖꯨꯝ ꯄꯥꯛ ꯆꯥꯎꯅ ꯐꯜꯂꯕ, ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡ, ꯃꯈ꯭ꯋꯥꯡꯗ ꯁꯥꯎꯅ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯥꯟꯕ ꯁꯇꯨꯝ ꯃꯥꯟꯕ ꯃꯆꯦꯠ ꯑꯃꯅ ꯌꯥꯜꯂꯗꯨꯅ, ꯃꯆꯤꯟꯕꯥꯟ ꯇꯥꯆꯧ ꯇꯣꯆꯧ, ꯃꯌꯥ ꯏꯆꯧ ꯆꯧꯔꯗꯅ ꯑꯣꯟꯊꯣꯛꯄ ꯇꯥꯏꯕꯪ ꯃꯤꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯕ, ꯑꯉꯥꯡꯁꯤꯡꯅꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯀꯞꯀꯗꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, "ꯇꯝꯕ ꯅꯪꯕꯨ ꯀꯅꯥꯅꯣ?" ꯍꯪꯂꯕꯗ ꯃꯣꯏꯗꯥꯅ ꯃꯈꯣꯟꯖꯦꯜ ꯏꯍꯧ ꯍꯧꯔꯗꯨꯅ "ꯃꯣꯏꯗꯥꯅ, ꯍꯥꯏ ꯃꯩꯇꯩ ꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯑꯁꯤ ꯈꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯣꯏꯗꯥꯅ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯡꯒ ꯇꯥꯖꯗ꯭ꯔꯤꯕꯔꯥ?" ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ꯫ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯪꯒꯤ ꯐꯪꯅꯅꯕ ꯇꯥꯛꯄꯤꯒꯦ꯫ ꯇꯥꯖꯧ ꯃꯩꯇꯩ ꯅꯤꯡꯊꯧ, ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕ ꯃꯣꯏꯗꯥꯅ ꯑꯩꯉꯣꯟꯗ ꯃꯤ 10 ꯑꯆꯥ ꯑꯊꯛ ꯌꯥꯎꯔꯒ ꯄꯤꯕ꯫ ꯉꯝꯗ꯭ꯔꯒꯅ ꯅꯤꯡꯊꯧ ꯅꯐꯝ ꯊꯥꯗꯣꯛꯂꯒ ꯃꯐꯝꯁꯤꯗꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯖꯍꯧꯔꯣ꯫ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ" ꯍꯥꯏꯅ ꯑꯃꯨꯛ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ "ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ?" ꯍꯥꯏꯅ ꯃꯣꯏꯗꯥꯅꯥꯅ ꯅꯤꯡꯊꯧꯗ ꯍꯪꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯊꯧꯒꯜꯂꯣꯟ ꯌꯥꯎꯗ꯭ꯔꯕ ꯃꯣꯏꯗꯥꯅꯥꯒꯤ ꯋꯥꯍꯩ ꯇꯥꯔꯕꯗ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛꯄꯨ ꯐꯥꯖꯤꯜꯂꯒ "ꯍꯦ, ꯇꯧꯕ ꯉꯝꯕ ꯃꯤꯅꯝꯕ ꯍꯤꯡꯆꯥꯕ ꯃꯣꯏꯗꯥꯅ ꯍꯥꯏꯕ ꯈꯥꯒꯤ ꯃꯆꯥ, ꯅꯪ ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯒꯥꯏꯗ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯈꯪꯈ꯭ꯔꯣ, ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯩ ꯑꯃ ꯂꯩꯅ ꯑꯩꯒꯤ ꯃꯤꯌꯥꯝꯕꯨ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯅꯨ꯫ ꯑꯩꯕꯨ ꯀꯤꯔꯒ ꯅꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗꯤ
ꯅꯪꯒꯤꯗꯨꯝ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯄꯥꯝꯃꯨꯔꯒꯗꯤ ꯍꯌꯦꯡ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯖꯍꯧꯗꯣ ꯅꯪꯅ ꯑꯩꯒ ꯏꯁꯥꯃꯛꯀ ꯂꯥꯡꯊꯦꯡꯅꯕ ꯄꯥꯝꯂꯕꯗꯤ ꯍꯌꯦꯡ ꯑꯁꯦ ꯆꯥꯌꯦꯡꯅꯔꯁꯤ ꯇꯥꯖꯧꯗꯣ ꯃꯣꯏꯗꯥꯅ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡꯗ ꯅꯪꯅ ꯑꯩꯕꯨ ꯉꯝꯂꯦ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯥꯎ ꯅꯪꯅ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯉꯝꯂꯦ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯣꯏꯗꯥꯅ ꯑꯃꯨꯛ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯄꯨꯝꯅꯤꯜ ꯍꯦꯛ ꯅꯤꯜꯅ ꯍꯥ ꯍꯥ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯅ ꯃꯣꯏꯗꯥꯅꯅ ꯐꯔꯦ ꯐꯔꯦ ꯅꯤꯡꯊꯧ ꯅꯪ ꯍꯥꯟꯅ ꯏ ꯆꯨꯞꯄꯒ ꯄꯦꯟꯅ ꯆꯥꯊꯣꯛꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯆꯥꯅꯤꯡꯕꯇ ꯇꯥꯔꯒꯦ ꯉꯁꯤꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯕꯤꯔꯒꯦ ꯑꯩꯒ ꯅꯪꯒ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯛꯂꯨ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯅ ꯁꯅꯊꯣꯡꯒꯤ ꯅꯤꯇ꯭ꯌꯄꯥꯛ ꯆꯤꯊꯦꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏꯔꯝꯃꯤ ꯃꯈꯥ ꯑꯃꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯃꯐꯝꯗꯨꯗ ꯊꯣꯛꯂꯛꯀꯅꯤ ꯅꯁꯥꯒꯤ ꯈꯨꯠꯂꯥꯏ ꯅꯇꯤꯛ ꯆꯥꯅ ꯄꯨꯖꯔꯛꯎ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯕꯤꯔꯝꯃꯤ ꯃꯣꯏꯗꯥꯅꯁꯨ ꯌꯥꯔꯗꯨꯅ ꯁꯣꯏꯅꯕ ꯌꯥꯗꯦꯀꯣ ꯆꯠꯄꯤꯔꯒꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡ ꯇꯧꯅ ꯆꯥꯕ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯣꯏꯗꯥꯅ ꯇꯨꯡ ꯇꯨꯡ ꯂꯥꯎꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯊꯥꯡꯈ꯭ꯔꯦ ꯑꯄꯣꯏ ꯃꯆꯥ ꯃꯥꯏꯆꯧꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯣꯌꯥꯝꯕꯗ ꯍꯪꯒꯠꯆꯔꯤ ꯏꯅꯤꯡꯊꯧ ꯃꯣꯏꯗꯥꯅ ꯍꯤꯡꯆꯥꯕ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯤꯌꯦ ꯆꯝꯅ ꯍꯥꯠꯄ ꯌꯥꯔꯣꯏꯗꯧꯔꯤ ꯐꯔꯤ ꯏꯅꯤꯡꯊꯧ ꯌꯋꯥ ꯀꯣꯔꯧ ꯊꯛꯇ ꯀꯥꯍꯩꯗꯦ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯍꯩꯗꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯁꯨꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯈꯨꯕꯝꯗ ꯏꯔꯥ ꯊꯧꯅꯤ ꯄꯥꯡꯖꯅ ꯏꯕꯨꯙꯧ ꯊꯧꯒꯜꯂꯁꯤ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯀꯪꯂꯥꯒꯤ ꯃꯩꯔꯝꯂꯦꯟ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯑꯍꯤꯡꯗ ꯏꯪꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯊꯧꯅꯤꯖꯔꯝꯃꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯄꯦꯟꯕꯤꯔꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯊꯥꯡ ꯑꯃꯒ ꯇꯥ ꯑꯃꯒ ꯄꯤꯕꯤꯔꯛꯂꯤ ꯃꯗꯨ ꯎꯔꯕꯗ ꯅꯤꯡꯊꯧꯅ ꯃꯕꯨꯙꯧ ꯄꯥꯈꯪꯕ ꯈꯨꯔꯨꯝꯕ ꯊꯥꯡ ꯇꯥ ꯂꯧꯗꯨꯅ ꯃꯥꯏꯆꯧ ꯑꯅꯤꯃꯛꯅ ꯅꯣꯛ ꯍꯦꯛ ꯉꯥꯟꯕꯒꯤ ꯄꯣꯔꯝ ꯌꯥꯊꯣꯛꯈ꯭ꯔꯤ ꯅꯣꯡꯅ ꯉꯥꯜꯂꯛꯂꯕꯗ ꯅꯤꯡꯊꯧ ꯃꯣꯌꯥꯝꯕ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯆꯤꯜꯂꯤ ꯃꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯊꯧꯒꯜꯅ ꯆꯦꯠꯅ ꯊꯥꯒꯣꯟꯅꯔꯤ ꯃꯥꯏꯆꯧ ꯏꯄꯨꯅꯁꯨ ꯉꯥꯛꯆꯔꯛꯀꯤ ꯋꯥꯇꯥꯏꯅꯔꯤ ꯅꯤꯇ꯭ꯌꯄꯥꯛ ꯆꯤꯊꯦꯛꯇ ꯍꯥꯟꯅ ꯊꯧꯔꯥꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯣꯏꯗꯥꯅ ꯊꯥꯡ ꯇꯥꯒꯤ ꯑꯀꯤꯕ ꯌꯥꯎꯗꯅ ꯃꯁꯥꯗ ꯊꯥꯡ ꯇꯥ ꯑꯃ ꯌꯥꯎꯗꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯊꯣꯛꯂꯛꯂꯤ ꯍꯦꯛ ꯎꯕꯒ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯍꯩꯁꯤꯡꯂꯕ ꯃꯩꯇꯩ ꯅꯤꯡꯊꯧꯅꯤ ꯁꯔꯤꯛ ꯈꯣꯡꯊꯥꯡ ꯀꯜꯂꯕ ꯃꯩꯇꯩ ꯅꯤꯡꯊꯧꯗ ꯍꯤꯡꯆꯥꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯃꯩꯇꯩꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯣꯏꯗꯥꯅ ꯍꯤꯡꯆꯥꯕꯕꯨ ꯂꯥꯛꯁꯤꯜꯂꯛꯂꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯣꯏꯗꯥꯅ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯦꯟꯒꯠꯂꯛꯂꯤ ꯗ꯭ꯔꯪ ꯗ꯭ꯔꯪ ꯃꯥꯏꯀꯩ ꯈꯪꯗ ꯆꯣꯡ ꯃꯩꯇꯩ ꯅꯤꯡꯊꯧ ꯆꯞꯈꯥꯏꯔꯒꯤ ꯑꯔꯣꯏꯕ ꯊꯧꯅꯥ ꯐꯨꯗꯣꯛꯂꯛꯂꯤ ꯇꯟꯖꯥ ꯈꯪꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯣꯌꯥꯝꯕ ꯊꯧꯅꯥ ꯃꯔꯤꯛ ꯑꯃꯠꯇ ꯍꯟꯗꯅ ꯆꯞ ꯆꯥꯅ ꯄꯥꯏꯔꯤꯕ ꯇꯥ ꯂꯪꯂꯛꯂꯤ ꯃꯥꯡꯍꯩꯇ꯭ꯔꯕ ꯇꯥ ꯃꯣꯏꯗꯥꯅꯒꯤ ꯃꯊꯕꯥꯛ ꯃꯇꯥ ꯐꯥꯕꯗ ꯆꯨꯞ ꯍꯦꯛ ꯂꯥꯎꯕ ꯃꯈꯩ ꯐꯥꯎꯔꯤꯡ ꯂꯦꯡꯂꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯇꯥꯅ ꯄꯥꯜꯂꯕꯗ ꯃꯣꯏꯗꯥꯅ ꯋꯥꯈꯜ ꯆꯣꯏꯔꯛꯂꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯂꯤ ꯍꯤꯡꯅꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯥꯒꯤ ꯍꯨꯅ ꯆꯥꯛꯂꯕ ꯃꯁꯥ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯊꯥꯡꯉꯝꯗ ꯀꯣꯏꯂꯥꯎ ꯂꯥꯎ ꯑꯛ ꯑꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯊꯥꯡꯏꯕ ꯈꯣꯡꯊꯥꯡꯅꯗꯤ ꯆꯦꯜꯂꯤ ꯈꯨꯗꯤꯡ ꯇꯞꯊꯔꯛꯂꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯣꯌꯥꯝꯕꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯏꯗꯥꯅꯒꯤ ꯃꯔꯨꯄꯣꯞ ꯋꯥꯒꯨꯝ ꯆꯥꯎꯔꯕ ꯉꯛꯁꯝꯗ ꯊꯪꯒꯥꯏ ꯑꯃꯠꯇ ꯀꯛꯊꯛꯂꯤ ꯏꯕꯨꯙꯧꯒꯤ ꯃꯤꯡꯈꯩꯒꯤ ꯃꯤꯡꯂꯦꯟꯕꯨ ꯃꯥꯏꯀꯩ 10 ꯁꯤꯟꯈ꯭ꯔꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯑꯃꯒꯤ ꯃꯇꯧꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯅꯔꯝꯃꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯍꯤꯡꯆꯥꯕ ꯃꯣꯏꯗꯥꯅꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯅꯥꯏꯁꯤꯡꯕꯨ ꯀꯧꯗꯨꯅ ꯀꯪꯂꯥꯒꯤ ꯂꯩꯀꯣꯟꯗ ꯀꯣꯝ ꯇꯧꯔꯒ ꯑꯁꯤ ꯊꯣꯡ ꯊꯤꯡꯗꯨꯅ ꯅꯨꯡꯄꯥꯛ ꯅꯟꯗꯨꯅ ꯊꯝꯃꯨ ꯇꯥꯛꯄꯤꯈꯤ
ꯈꯥꯒꯤ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯄꯤꯌꯥꯡꯒꯨ ꯃꯣꯏꯗꯥꯅ ꯍꯤꯡꯆꯥꯕ ꯍꯥꯠꯈ꯭ꯔꯤ ꯇꯥꯔꯕꯗ ꯃꯅꯥꯏ ꯃꯁꯦꯟ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯔꯗꯨꯅ ꯅꯤꯡꯊꯤꯖꯔꯕ ꯂꯣꯏꯄꯣꯠ ꯂꯣꯏꯅꯅ ꯈꯨꯗꯣꯜ ꯀꯌꯥ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯣꯌꯥꯝꯕꯗ ꯇꯝꯖꯈꯤ꯫ ꯈꯥꯒꯤ ꯂꯩꯄꯥꯛ ꯑꯊꯣꯏꯕ ꯂꯩꯔꯥꯡ ꯑꯣꯏꯖꯕꯕꯨ ꯃꯩꯇꯩ ꯅꯤꯡꯊꯧꯗ ꯇꯝꯂꯝꯈꯤ꯫ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯨꯅ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯥꯒꯤ ꯂꯩꯍꯥꯎ ꯍꯥꯏꯗꯨꯅ ꯆꯔꯣꯟ ꯁꯨꯔꯣꯟꯅꯁꯨ ꯈꯪꯍꯧꯔꯁꯅꯨ ꯍꯥꯏꯗꯨꯅ ꯊꯣꯜꯂꯝꯃꯤ꯫ ꯃꯩꯇꯩ ꯅꯤꯡꯊꯧꯗ ꯈꯥꯒꯤ ꯅꯤꯡꯊꯧ ꯄꯤꯌꯥꯡꯒꯨ ꯅꯤꯡꯊꯧ ꯃꯥꯅ ꯄꯥꯜꯂꯤꯕ ꯃꯈꯩꯗꯤ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠ ꯁꯣꯏꯗꯅ ꯀꯥꯖꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯨꯁꯥ ꯃꯇꯝꯗꯨꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯣꯏꯄꯣꯠ ꯀꯥꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯩꯇꯩ ꯂꯩꯄꯥꯛ ꯑꯃꯁꯨꯡ ꯈꯥꯒꯤ ꯂꯩꯄꯥꯛ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯃꯤꯟꯅꯈꯤꯌꯦ꯫ ꯏꯁꯨꯁꯥ ꯉꯁꯤꯒꯤꯁꯨ ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯅꯈꯣꯏꯕꯨ ꯀꯕꯣꯛ ꯑꯃꯠꯇ ꯆꯥꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ? ꯏꯕꯦꯟ ꯆꯠꯅ ꯆꯥꯈ꯭ꯔꯒꯦ꯫ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯕꯣꯛ, ꯍꯌꯦꯡꯁꯨ ꯐꯖꯕ ꯂꯤꯕꯤꯌꯨ꯫ ꯍꯣꯏ ꯑꯣꯟꯊꯣꯛꯄꯅꯤ ꯏꯁꯨꯁꯤꯡꯁꯦ ꯋꯥꯔꯤꯅ ꯍꯦꯛ ꯃꯨꯜꯂꯤꯗ꯫ ꯁꯣꯜ ꯍꯧꯏ ꯏꯕꯣꯛꯅ꯫